Maitai hariba jati su matam amada culture da tradition da customary ethics da values da khenaba mangang luang moirang ningthauja ningbursi sit kunthra amana tampaki sininau singi maitai jati singi tarani pan amana jingi sininau singi adu pangal singi na sit khung ka khamiba aduga commercial interest oina sit ani ka khar sina adu maina leminaram bam hausa gi kangluk mayam gi balance to chahi ani sida umang mang ki badona taw voluntary organizations kumba se khon political theory da third sector ka hai han ba sector sina government ki ani suba sector sina business hai bisi market ni market ka state ki marakta lairi ba space sibune koina third sector haidana civil society organizations non governmental organizations adudagi voluntary organizations ngasi akibogi marirak suba sigumba foundation day sida akibo na ngasai kwarta gi laukiba daita pumnamak keynote address the general secretary na thambi khre Kwata da akibo gumba Jamiatul Ulema gumba Anjuman gumba Ampia gumba na lauri badai ta se masi mafam da kumbi dana third sector ki sumba organization khana na lauba adudagi Bishnupur dana atopa organization khana na dai ta lauba sumaina laumin naraga khunai sida afaba virtuous oba society ma civic responsibility masak khangba dugumba citizens mayam khak semgat sagat pada residents mayam khak semgat sagat pada daita oiga doribni akibona lobiri ba daita se sarkarna loina thungmangam daba jaga do aduda mention ga doribni anjumana lawga doriba daita ado aita mention la ga doribni ngasa yam toina khoi sadar sam su pan khre manipur ki hauki ba sahi ani sida yam tangdu leita daba tanja ama lak pasida civil society organizations mayam voluntary organizations mayam na low ba yaba daita low lai hojik su makha ta na low khigani tawbu tabu aina ngasigi ima sing mapandagi lengbirak liba ise ichal sing mayam punamak ta ngasigi tinbagi tanja si low jaraga aina thamjaning basi manipur haiba sining sing ba thoktraba matamdagi nungsi chanana kanglu jat bizat mayam khakna pullaga lingak pa dugumba state ama oraga lai manipur haiba jaga si 1948 the constitution nama constitution si gimarumda Southeast Asia da kwaidigi hanba democratic oiba universal adult franchise the yumpham oiba adugumba election nama tawi election duda Manipur State Constitution Act 1948 ki asigi essence da kari haidana haige haibabu Manipur si sit kunthra amana tampaki sininau singi maitai jati singi Tarani panamana jingi sininau singi adu pangal singi na sit hung ka khamiba aduga commercial interest oina sit ani ka khar sina adu maina leminaram bam hausa gi kangluk mayam gi balance to chahi ani sida umang mang ki badona tawi adu ai gi thajabani Japanese philosophy yam phajabam lei kinsugi haidna kai khraba poi khraba potse phajana muktai sallaga nungsi janana leminarakpagi hudokpa man nairakpado adudana henna masak thokpa matik mangan leiba manipur ama oigani haibasi koina thajajai aikoi ngasi sida pulliba mayam sina ngasi gi tanja sida wakhal khandagadabasi manipur haiba leibak se kanglok khuding makna dai ta lauraga kanglok khuding makki mioi khuding makna pambom tingaga kallaga ngak selaga lakpa dugumba jaga amakhakni hairiba jaga si ngak senna na hotna bada sukna tangi kanglok amakhakna lowat yaroi kanglok khuding makna dai ta lomin nagadabani manipur hairiba maitai sininau singna ti yamna masing yamna tai hairiba jaga se maitai hairiba jati su matam amada culture da tradition da customary ethics da values da khenaba mangang luang moirang ningthauja sarang them khaba nganba tungan diverse oiba adugumba principalities mayam culture mayam na punsallaga maitai nation am oira aba matungda pangal singse 17th century hora aba matungda pangal manipur da la aba matungda pangal sing nauna lakpa 17th century da lakpa pangal sing sina kam manipur imagi lo iba daita manipur imagi lebla iba tanja punamak se kanglok khuding makna masi khangmam changni hoji khangsu khangdre maram de koina pari pangang sing da tambiri ba laik lai su sida masi ki syllabus ta masi ki masak thok jaga khara kan mangam dabanina pangal laisi kamai toroga horak pano lakhi bano abisi inghalai ba maitai kangbu na khangmam dre maitai habisi kyam diverse oiram no isi pangal na khangmam dre naga isini nau singa maitai leinari mari si kai no habisi khoi khangmam dre aduna amuk ai khoi pum namak se punsil laga manipur gi ima gi masak phajaba manipur ima gi masak thokhanana ba ain na yadaba
आइन की मपान मियोदी पांगल है लेते पांगल मरक्त लेरगसु पांगल अखोन इंथोपम चंगी शासन तौरीब कांगबुन इंथोपम चंगी अदुमाइना आइन यादब मी मखैदो नखै सिंग इंथोगा अफब मयामदुना खुंदा लेताब खुलमा ओइहन्नना होनबदा अकीबोगुंबा voluntary organization सिंचिनसु अचौब दायित्व लौब याब लै लौसु लौरी लौमिनसी अदुगा मखा ताना नुंसी चाना तंदु लेताना हिंबा अदुगुम इमा लेबाक मणिपुर अमा ओइहन्नना होनबदा कोई पुनमक पुल्लगा होनमिनसी हाइबसी थमजरगा इलो सेंजरे आज